Tetap tore tunggu tangga. Tunggu tetap tore. Bukan lagi. Bukan. Hello, it's no ma'am. Puja ama loikhrabanina ko. Do mukbang se aisi tawningai leitana alu irona pulak chare manam nusiba umorok ghi morok su jaure. Chumjak pingari ama leire. Dai ko namba as sedi kenoni samaroi awapadikom dai ngari kharaga leijare. Dai omelette ama leijare. Se chumjak pingari ni se. Mayam do di haurage. Tin tare chadringida mayam. Atoba mathilga di jaudre mayam. Sedi haurage ko. ꯑꯍꯥꯟꯕꯩ ꯆꯥꯛꯈꯣꯝꯁꯤꯗꯤ ꯁꯦ ꯉꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯏꯔꯣꯟꯕꯁꯦ ꯂꯣꯀꯦꯜ ꯐꯗꯤꯒꯣꯝꯒ ꯌꯥꯎꯔꯝꯃꯤ ꯑꯩꯁꯦ ꯅꯩꯈꯥꯏꯈꯔꯦ ꯎꯗꯅ ꯇꯧꯔꯤꯅꯤ ꯃꯅꯝꯒ ꯅꯨꯡꯁꯤꯗꯣꯔꯤ ꯃꯅꯝꯒ ꯐꯖꯅ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯗꯣꯔꯤ ꯅꯠꯇꯦ ꯅꯨꯡꯁꯤꯌꯦ ꯍꯥꯏꯕꯀꯣ ꯑꯍꯥꯟꯕꯩ ꯆꯥꯛꯈꯣꯝꯁꯦ ꯉꯥꯔꯤ ꯑꯃ ꯍꯥꯞꯄꯤꯔꯛꯀꯦ ꯑꯗꯩꯗꯤ ꯁꯥ ꯃꯔꯣꯏ ꯃꯆꯦꯠ ꯍꯥꯞꯄꯤꯔꯛꯀꯦ ꯁꯦ ꯑꯩꯒꯤꯗꯤ ꯉꯥꯔꯤ ꯌꯥꯎꯔꯗꯤ ꯌꯥꯔꯦ ꯁꯦ ꯂꯥꯏꯟ ꯀ꯭ꯂꯤꯌꯥꯔ ꯇꯧꯍꯧꯗ꯭ꯔꯦ ꯃꯦꯝ ꯃꯃꯥꯡꯗ ꯑꯁ ꯍꯥꯎꯔꯦ ꯇꯣꯃꯦꯇꯣ ꯂꯧꯔꯨꯒꯦ ꯇꯧꯕ ꯇꯣꯃꯦꯇꯣ ꯑꯃꯨꯛ ꯂꯩꯇ꯭ꯔꯦꯕꯀꯣ ꯄꯨꯖꯥ ꯑꯃ ꯂꯣꯏꯔꯛꯄꯒꯤ ꯄꯨꯔꯥ ꯈꯥꯂꯤꯅꯤ ꯀꯣꯡꯀꯥꯡꯅꯦꯕꯀꯣ ꯄꯣꯀꯦꯠꯀꯁꯦ ꯃꯦꯝ omelette 아lu 이러면서 mấy chất lấy hem em nó thùng nó trong rồi 사람으로 이 값도 아주 반잡으니 거면 Jumjaknya kali Thấy đừng ngại rau rồi ra đó ok however chane sih jumjak pingali sih kak mau có sạch rất rồi các bạn khô sẽ khô nữa không biết mình thuộc ạ ấy na umuruk xe gimuruk thì mình sẽ gặp bé mang đi chắc mai đang ăn đấy umuruk sẽ đi vào chắc mai đang ăn thì xem em
ꯑꯩꯗꯤ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯆꯥꯛꯀꯁꯦ ꯂꯤꯛꯅ ꯄꯨꯔꯛꯏꯅꯤ ꯍꯥꯎꯔꯝꯃꯦ ꯑꯩ ꯉꯁꯤꯗꯤ ꯇꯟꯁꯨ ꯇꯟꯂꯦꯕꯀꯣ ꯃꯌꯥꯝ ꯆꯥꯛꯁꯦ ꯊꯣꯡꯅꯤꯡꯗꯕ ꯆꯥꯅꯤꯡꯗꯕ ꯁꯣꯔꯤ ꯆꯥꯛꯁꯦ ꯂꯥꯝꯗꯤ ꯂꯥꯝꯃꯒ ꯊꯣꯡꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯕꯖꯥꯔꯁꯨ ꯆꯠꯄ ꯇꯜꯂꯦ ꯑꯗꯩꯗꯤ ꯑꯂꯩꯕ ꯈꯔꯅꯦꯕ ꯑꯩꯅ ꯄꯨꯔ ꯂꯥꯛꯏꯁꯦꯀꯣ ꯃꯌꯥꯝ ꯋꯥꯈꯜꯗ ꯈꯪꯆꯥ ꯆꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯍꯧꯔ ꯊꯨꯝꯖꯥꯛ ꯄꯤꯉꯥꯏꯁꯤꯒ ꯄꯣꯠꯁꯨꯅꯦ ꯑꯩ ꯁꯥ ꯃꯔꯣꯏꯁꯦ ꯑꯔꯨꯝ ꯄꯥꯜꯂꯦ ꯃꯅꯝꯒ ꯏꯊꯣꯛ ꯊꯣꯛꯇꯦꯅꯦꯕꯣ ꯃꯌꯥꯝ ꯏꯆꯥꯎ ꯆꯥꯎꯈꯠꯇꯦ ꯊꯥꯕꯗꯤ ꯀꯨꯏꯔꯕꯅꯤ ꯇꯞ ꯇꯞ ꯊꯕꯛ ꯇꯧꯔꯦ ꯊꯨꯝ ꯈꯛꯇꯪ ꯂꯧꯒꯦ ꯊꯨꯝ ꯈꯛꯇꯪ ꯇꯞ ꯇꯧꯔꯦ ꯍꯣꯏ ꯃꯨꯀꯥ ꯉꯥ ꯉꯥꯔꯤꯅꯤ ꯃꯨꯀꯥ ꯉꯥ ꯃꯅꯤꯄꯨꯔꯗꯗꯤ ꯀꯔꯤ ꯍꯥꯏꯅꯩꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯀꯁꯥꯔ ꯃꯔꯣꯟꯗꯗꯤ ꯁꯤ ꯉꯥꯔꯤꯁꯦ ꯃꯨꯀꯥ ꯉꯥ ꯀꯧꯏꯀꯣ ꯉꯝꯍꯥꯏ ꯁꯤ ꯉꯝꯍꯥꯏꯔ ꯉꯝꯍꯥꯏ ꯅꯠꯇꯦ ꯃꯨꯀꯥ ꯉꯥ ꯑꯣꯝꯂꯦꯠꯁꯦ ꯑꯃꯨꯛ ꯆꯥꯔ ꯌꯦꯡꯁꯤ ꯉꯁꯤꯗꯤ ꯑꯩ ꯕꯣꯟꯊꯨꯗ ꯂꯩꯇꯦꯀꯣ ꯀꯥꯏꯅꯣꯝ ꯀꯣꯏ ꯆꯠꯈꯤ ꯉꯛꯇ ꯂꯩꯔꯝꯃꯤꯅꯤ ꯑꯩ ꯑꯣꯝꯂꯦꯠꯁꯦ ꯌꯦꯔꯨꯝ ꯑꯅꯤꯒꯤ ꯑꯣꯝꯂꯦꯠꯅꯦꯕꯀꯣ ꯃꯥꯅ ꯇꯪꯈꯥꯏ ꯑꯃ ꯆꯥꯊꯣꯛꯑ ꯆꯠꯈ꯭ꯔꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏ ꯑꯗꯨꯅ ꯏꯔꯣꯟꯕꯁꯦ ꯑꯩ ꯂꯧꯖꯔꯔꯣꯏ ꯁꯦꯅ ꯁꯨꯝ ꯀꯣꯟꯅꯔꯒꯦ ꯃꯣꯔꯣꯛ ꯁꯥꯔꯒ ꯑꯣꯐꯤꯁ ꯆꯦꯟꯕ ꯇꯜꯂꯦꯕꯀꯣ ꯑꯩꯅ ꯈꯪꯕ ꯃꯌꯥꯝ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯥꯔꯒ ꯑꯣꯐꯤꯁꯇ ꯅꯪꯕꯣꯏ ꯅꯪꯗꯕꯣꯏ ꯆꯦꯟꯕꯗ ꯇꯜꯂꯦꯕ ꯏꯀꯥꯏꯌꯦꯕ ꯃꯤ ꯃꯌꯥꯝꯗ好吧。
Kainom aja. Sum ꯐꯖꯕꯩ ꯊꯝꯃꯤꯅꯦ ꯃꯌꯥꯝ ꯆꯥꯕꯒꯤ ꯃꯔꯛ ꯃꯔꯛꯇꯅꯤ ꯎꯃꯣꯔꯣꯛ ꯑꯆꯥꯔꯅꯤ ꯏꯟꯖꯥꯡꯁꯤ ꯁꯨꯝ ꯊꯝꯖꯤꯜꯂꯤꯅꯦꯕ ꯑꯍꯟꯕ ꯄꯨꯔꯛꯄꯗꯒꯤ ꯀꯥꯏꯕꯨ ꯀꯥꯏꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯈꯨꯝ ꯍꯥꯡꯗ꯭ꯔꯦꯕꯀꯣ ꯁꯤ ꯈꯇꯪꯁꯤꯕꯨ ꯆꯥ ꯉꯝꯗ꯭ꯔꯦ ꯃꯣꯔꯣꯛ ꯁꯥꯃꯟꯒꯤꯅ ꯃꯣꯔꯣꯛꯁꯦ ꯆꯥꯔꯣꯏꯒꯦ ꯇꯧꯕꯅꯦꯕ ꯁꯨꯝ ꯆꯥꯏ ꯇꯜꯂꯦ ꯑꯗꯨꯅ ꯄꯨꯛꯁꯦ ꯌꯥꯝ ꯁꯥꯏ ꯑꯩꯈꯣꯏꯁꯦ ꯃꯣꯔꯣꯛꯁꯦ ꯃꯩꯍꯩꯔꯣꯟꯗꯒꯤ ꯆꯥꯔꯛꯄꯅꯤꯅꯀꯣ ꯃꯣꯔꯣꯛ ꯆꯝꯕꯗꯤ ꯍꯥꯎꯇ꯭ꯔꯦꯀꯣ ꯃꯌꯥꯝ ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤꯅ ꯕꯦꯁ ꯇꯥꯔꯦꯗ ꯃꯌꯥꯝ ꯂꯣꯏꯔꯦ ꯌꯥꯝ ꯆꯟꯅꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯅꯦꯕ ꯃꯌꯥꯝ ꯉꯥꯔꯤꯁꯦ ꯂꯦꯝꯃꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯈꯝꯁꯨ ꯍꯥꯡꯉꯦ ꯑꯗꯨꯒ ꯑꯅꯧꯕ ꯃꯤꯅ ꯐꯪꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯕꯦꯜ ꯑꯥꯏꯀꯟꯗꯨꯁꯨ ꯇꯛ ꯍꯥꯏꯅ ꯑꯣꯟ ꯇꯧꯕꯤꯔꯣ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯃꯅ ꯑꯃꯀꯣ ꯑꯗꯨꯗꯤ ꯁꯤ ꯍꯥꯏꯖꯔꯒ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯑꯗꯨꯗꯤ ꯍꯌꯦꯡꯗꯩꯁꯨ ꯁꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯅꯥꯏꯅ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯆꯕ ꯉꯝꯖꯕ ꯑꯣꯏꯖꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ